ꯉꯁꯤꯒꯤ ꯃꯔꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯥꯏ-ꯇꯦꯛ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯊꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯥꯡꯉꯨ ꯊꯛꯇ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯟ ꯉꯁꯤꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯐꯪꯗꯨꯅ ꯖꯦꯅꯤꯝꯁ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥꯔꯜꯗ ꯀꯤꯗꯅꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 90 ꯔꯣꯝ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯗꯨꯅ ꯁꯤꯔꯤ꯫ ꯑꯃꯗꯤ NPPꯒꯤ ꯁꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯊꯥꯡꯕꯤꯂꯦꯟ ꯀꯤꯞꯒꯦꯟ ꯑꯥꯎꯇꯔꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯀꯗꯧꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯕꯤꯗ꯭ꯌꯥꯄꯇꯤ ꯃꯌꯥꯡꯂꯝꯕꯝꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯣꯔꯦ ꯇꯥꯎꯟꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏ-ꯇꯦꯛ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯊꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣर्ट ꯑꯃ अवांग नोंपोक भारत की स्टेट सिंगी लालहौबुसिंगना चंगजफम लौरिबा म्यांमार की युमथंगनना लैरिबा टेक्नोपॉल डिस्ट्रिक्ट की मनुंग चन्ना लैरिबा बॉर्डर टाउन ओरिबा मोरेदा भारत लैंगाकना अखन्नबा मियेंग थमलकपगा लोइनना सेक्सिन थौरांगी थबकसु लौखलकली। एक्ट ईस्ट पॉलिसी की मियेंग मखादा मालेम की लेवाक सिंगा शमनफम मफम सु ओइगदौरिबा इम्फाल मोरे परिंग असि तोंगान तोंगानबा मियोइ सिंगना मयाइ काबा निसा सना अमदी खुलाइना सिंगबा पुथोक पुसिन तौबगी अचौब लंबी परिंग अमा ओइरकपदगी भारत सरकारना अखन्नबा मियेंग थमलखिबनी हाइरी। भारत सरकार की मिनिस्ट्री ऑफ होम अफेयर्स की पौताक मतुंग इन्ना स्टेट लैंगाक की होम डिपार्टमेंट पुलिस मॉडर्नाइजेशन एक्ट की मखादा बॉर्डर टाउन ओरिबा मोरे की तोंगान तोंगानबा मफम 64 हाई-टेक CCTV कैमरा सिंग थमदुना अकनबा सेक्सिन थौरांग पाइखटपा हौख्रे। थौरांग असिगी मखादा मणिपुर पुलिस की CID टेक्निकल की अखनबा टीम अमना मोरे की करम मफम सिंगदा CCTV कैमरा सिंग अदु थमगदगे हाइबगी मतंगदा सर्वे तौबा लोइख्रे। अथुबा मतमगी मनुंगदा टेंडर तौननबा थौरांग पाइखलगनी। टेंडर अदुबु माइ पाकलबा कंपनी अदुना CCTV कैमरा सिंग अदुगी मेंटेनेंस तौबगी दायित्वसु लौहनगदौरी। सौराखना लुपा लाख 90 रोम थाददुना पाइखटकदोरिबा थौरांग असिना लमदम असिदा थोकलिबा लॉ एंड ऑर्डर की फिवम कंट्रोल तौबा अमदी मयाइ काबा निसा यावना आइने यादबा पोटलम कया लंबी परिंग असिदा ललोनबगी थबक सथरिबसिंग असिदगी ngakthokpa ngamnabani hairi। लैंगाकना लखलिबा खोंथांग असि थिनथब तौदना थबकता ओंथोरकलबदी ngasigi लैंगाकना मंगजरिबा मंगलान अदु मंगफाउनबता नतना शांति ओइना हिंगबा पामजरिबा कम्युनिटी कयाना खुंदारिबा मोरे टाउन दनतना लमदम असिगिसु अफबा ओइगनी हाइबगी आशा थमनरी। भारत सरकार की मिनिस्टर ऑफ होम अफेयर्स की मियेंग मखादा लैंगाक असि होम डिपार्टमेंट लोकलकपा सिंग थौरांग सरुक अमा ओइना बॉर्डर टाउन मोरे की तोंगान तोंगान मफमसिंगदा CCTV कैमरा सिंग फुटेज तौनबगीदमक मणिपुर सरकार की होम डिपार्टमेंट की लैंगाकती अखोय अदुगुंबा सर्वेना सिंग बदु लोइसनख्रे। मणिपुर सरकार की होम डिपार्टमेंट की मखादा बॉर्डर टाउन ओरिबा मोरे की तोंगान तोंगान मफमसिंगदा हाई-टेक CCTV कैमरा 70 फुटेज तौदुना सेशन थौरांग लोखनबगी थौरांग पाइखटपा हौरे। कैमरामैन विश्वजित किलोयना पाउदमजरिबा दमेन्द्र वांगखेमचा मोरे टाउन। ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯥꯡꯉꯨ ꯊꯛꯇ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯟ ꯉꯁꯤꯗꯤ ꯂꯩꯉꯥꯛꯀꯤ ꯊꯧꯖꯥꯟ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯐꯪꯗꯨꯅ ꯖꯦꯅꯤꯝꯁ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ मतम कुइना अपोकपा अपोकपी मचिन मनाव सागै नातै अमदी मरुप मपिजा सिंगी खोंजेल तारबसु मिसक ओइना उबा फंगदना लैरखिबा रोशनगी उइसंदुना लैरखिबा ममित अनि पांगथोरक्तुना पुनमकपु उबा फंगजरबसु रोशना ngasisu momon minok tambagi mahut mamit udabata natana tabagi शक्तिसु वाटलबी लाइर खांगपोकनुंगदा यातादुना लैरिबी अपोकपी ममाबु उबदा मिलुदगी पिरांग इहौरकपा लेप्त्री। चीफ मिनिस्टर हक्सेल की तेंगबांग CMST की मखादा जेनिम्स की आईवाता ममांग थागी तांग 19 लायेंगदुना लाखिबा लाइस्रम रोशन लायेंग पथाप चथरबा मतुंग मपुंग फाना ऑपरेशन पांगथोक्तुना रोशन ममित अनिमक उबा ngamlakpadagi ngasi hospital dagi discharge तौखिबनी। रोशनना हॉस्पिटल थादोक्ट्रिंगै ngasi अयुक चीफ मिनिस्टर की ऑफिस ता चतुना चीफ मिनिस्टर N बिरेनगा हकथेंगनना उनखी। चीफ मिनिस्टर की मखोंग सोक्तुना खुरुंबगा लोइनना तौबिमल खंगबा उतखी।
Chief Minister N. Birenasu lemhoriba Roshangi punsida miyuibagi minungsiga loinana pangba yaba mateng pangani haiba wafam phongdoktuna Roshangi pukning thaugatki. Hare mo phajana layo phajana tawrga laila si phajana tamo ai karino langi matam sarkar thabo kintham kare de matam akalum rawna te pekajan laila gadi ko mateng ba ko Khonjel tabakak natana uba ngamdana matam sangna leiruraba Laistrom Rosanna ngasi mahaki anoba mapok asi ngasigi laingak puksel chaurabising gi tengbangnani. Khonjel tabakak natana uba ngamdana matam sangna leiruraba Laistrom Rosanna ngasi mahaki anoba mapok asi ngasigi laingak puksel chaurabising gi tengbangnani. Punamak asigi mathakta ngasi aina oiriba anoba mapok asi ohelakpada achoba thaudang laukiba Tom TV busu lemhoriba aihakta natana imung manungna kaidongnungda kawba ngamloi makhatanasu lamdam asida leiriba awaba tarabasinggi mateng Tom TV na pangba ngamba oibiu haiki. Tom TV na lauriba thaudangsi yam thagat chari matungdaju aingondagi hena kudong thiraba kayagi mateng pangba ngambiba obiu hana thagat chaba phongtokjari. Ningsingba yabadi Bisnupur district ki manung chanba Chaireng Lengang tabidagi Laistram Basangi machanipa Roshan amadi mahaki loinabi thoibi leitalairana maram oiduna matam sangna masagi anaba kaya matam chana layeng bangamdabana awaba kaya mayoknaduna leirakhi. Basan ki loinabi thoibi mamit udabata natana tabagi sakti walakpadagi layeng na bahotna ringai machanupa ahal Roshan su khanghodana mamit urakhidabani. Basan ki loinabi amadi machanupabu layeng naba honabada leijaramba ingkol yonthokibadagi laikai piba lammachet amada saidang phomlogduna lairakhibani. Imung adugi awaba punsi adugi akhanaba report ama Tom TV na miyamda paudam khibadagi lenga ki nakung yoraktuna mamang thagi tang taraga mafanda Jenims ki Dr. Singh yauba tim amalaktuna Roshan amadi mahaki apokpi thoivi Jenims ki tongan ba wata laikat narakhibani. Adum oinamak Roshangi apokpi mama thoibidi haksangi fibam layeng bada khudung chadabadagi mangjongnana mayumda puthakrabani. Miyoibagi haksangi maru oiba kayat ama oiriba kidney bu tek takaidana thamnanaba malengi miyamna akhanaba mityeng thamdana World Kidney Day gi thoram pangthoklabasu lamdam asidadi chahi amada miyoi nipurom kidney fail oiduna siri. Kidney gi lainana miyoi ama hekta nahalakpa yai amadi Masida inakhunba lairaba haibu wafam leite. All Manipur Kidney Transplant Patient Welfare Association of Fongdokpa matung inna Manipurda chahi gi oina yamdrabada miyoi nifudi kidney gi lainana maram oiduna sibagi record lei. Masi haksina launingai oiba chang ama oire. Expert singna fongdokpa matung inna bladder da ising kuina thadoktana khangjinduna thamba thum sanga caffeine ka hena chabana kidney gi laina pohalakpa amasung fail oiraknabagi maram oihalli. Tom TV ka akhanana unaba amada All Manipur Kidney Transplant Patient Welfare Association gi member kharana kidney transplant tawdringai mamangda amadi tawkhraba matungda makhoina thengnaba awaba kayagi matangda marik chumba wafam kaya fongdorakli. Tanglaba miyoibagi punsi kanba ngamnaba government na anoba thaurang welfare scheme paikhatuna amasung matamga chunaba khusukulai thamduna layeng chathaba pambagi wafam su fongdorakhi. Yam transplant tawba ngamdabagi awaba dagi adu transplant tawdringai gi mamangda dialysis tawba Manipurda dialysis tawba sida supnagi angang chahi tara gi mathak kwai sumaina oiba 30 above adagi 25 sigumba yogragadi dialysis tawbagi khudong sabasi Manipurda leiba ui ekhoina khangjabada aduga pikiba angang singda kidney fail oragadi dialysis tawnaba machine leitabana maram oiraga angang singsida ahanna tawgadaba machine duna tawbirabani na makoida yamna waba yamna hainingai leitana masada awaba piba ekoi isana hakthengna uzare masida ekoide yam nungaijadaba phawi masi ekoigi lengakna Manipurgi lengakna miyengsu changhaningi loinana ekoigi ngasi leiriba Manipur manungda da natana atopo mafamda su mayam amde leramgani adubo hauji ekoigi Manipurda mayokna riba kidney fail oibagi leina se noma gi sum hengalak pasidagi ngakthongnaba ekoi kari tawsige kari upai tawsige haibase government amadi atopa lanagi miyoi singna khanbiraga masigi awareness ama tohaningbagi wakhando ai association gi taraptagi thamjari morpang khudimuk puning handabigano yamna thonamak transplant to bina anobo punsi amada hingneba ngasi de khoino
ꯍꯣꯠꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯃꯇꯝꯗ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯆꯥꯕꯤꯕ ꯑꯗꯒꯤ ꯊꯨꯝ ꯃꯔꯥꯡ ꯌꯥꯝꯅ ꯆꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯔꯃꯦꯟꯇꯦꯠ ꯐꯤꯁꯀꯨꯝꯕꯁꯦ ꯃꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯑꯆꯝꯅ ꯆꯥꯕ ꯑꯗꯨꯒ ꯑꯆꯝꯕ ꯏꯁꯤꯡ ꯊꯛꯄ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄ ꯑꯁꯦꯡꯕ ꯏꯁꯤꯡ ꯊꯛꯄ ꯑꯗꯨ ꯂꯣꯏꯅꯅ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯅ ꯇꯦꯟꯁꯟ ꯂꯩꯇꯕ ꯐ꯭ꯔꯤ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯂꯩꯅꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯍꯛꯆꯥꯡꯁꯤꯗ ꯌꯥꯔꯤꯃꯈꯩ ꯇꯦꯟꯁꯟ ꯂꯩꯇꯕ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯩꯇꯅꯕ ꯍꯣꯠꯅꯕ ꯗꯥꯏꯕꯦꯇꯤꯁ ꯂꯩꯇꯅꯕ ꯍꯣꯠꯅꯕ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯐꯒꯠꯍꯟꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯅꯥꯔꯤꯕꯒꯤ ꯆꯥꯡꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯋꯥꯡꯉꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯒꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯔꯒꯗꯤ ꯃꯐꯝ ꯖꯒꯥ ꯖꯒꯥꯗ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯀꯤꯗꯅꯤ ꯅꯥꯔꯤꯕ ꯀꯩꯅꯣꯁꯤ ꯈꯔ ꯍꯟꯊꯅꯅꯕ ꯅꯠꯇꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯀꯤꯗꯅꯤ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯤ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯒꯔꯃꯦꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯄꯥꯟꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯤꯅ ꯄꯤꯕꯤꯒꯅꯦꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯈꯤꯇꯪ ꯊꯨꯅ ꯄꯤꯕꯤꯔꯒꯗꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯤꯇꯪꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯀꯤꯗꯅꯤꯁꯤ ꯂꯧꯊꯣꯛꯈꯤꯕꯗ ꯗꯣꯅꯔ ꯑꯣꯏꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯑꯩꯒꯤ ꯋꯥꯏꯐꯅ ꯐꯦꯃꯤꯂꯤ ꯗꯣꯅꯔ ꯑꯣꯏꯒꯤ ꯃꯁꯤꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯗꯣꯅꯔ ꯑꯣꯏꯈ꯭ꯔꯒ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯍꯥꯏꯔꯒꯅ ꯇꯌꯥꯔ ꯏꯁꯄꯤꯌꯥꯔ ꯄꯥꯜꯂꯛꯄꯒꯨꯝꯕꯅꯤ ꯏꯁꯄꯤꯌꯥꯔ ꯇꯌꯥꯔ ꯑꯃ ꯂꯧꯊꯣꯛꯈꯤꯕꯗ ꯊꯧꯕ ꯑꯗꯨꯝ ꯌꯥꯏ ꯃꯁꯤꯗꯩꯗ ꯆꯦꯛꯁꯤꯟꯕꯤꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯁꯔꯚꯦꯁꯦ ꯂꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯤꯗꯅꯤ ꯄꯦꯁꯦꯟꯁ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯤ ꯂꯥꯏꯅꯥꯗꯒꯤ ꯅꯥꯔꯛꯄ ꯃꯌꯥꯝꯁꯤ ꯎꯅꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯝ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯟꯗꯒꯤ ꯁ꯭ꯇꯦꯖ ꯑꯣꯐ ꯂꯥꯏꯐ ꯃꯈꯜ ꯀꯌꯥꯗ ꯎꯅꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟꯁꯗꯒꯤ ꯑꯗ ꯒꯣꯔꯃꯦꯟ ꯂꯣꯝꯗꯒꯤ ꯔꯤꯂꯦꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯃꯣꯏꯒꯤꯗꯃꯛꯇ ꯑꯋꯦꯔꯅꯦꯁ ꯄꯤꯕꯤꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟꯒꯨꯝꯕ ꯑꯗꯨꯒ ꯁꯦꯃꯤꯅꯔꯁꯒꯨꯝꯕ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯒ ꯇꯧꯕꯤꯔꯕꯁꯤ ꯃꯣꯏꯅ ꯄꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯁꯤꯜꯂꯛꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯄꯦꯁꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅꯁꯨ ꯂꯩ ꯃꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯤꯗꯅꯤ ꯄꯦꯁꯦꯟꯁ ꯃꯌꯥꯝꯒꯤ ꯑꯋꯦꯔꯅꯦꯁ ꯇꯧꯕꯤꯕ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯆꯤꯡꯁꯤꯜꯂꯛꯏ ꯄꯥꯎꯗꯝꯖꯔꯤꯕ ꯅꯔꯦꯁ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯅꯔꯦꯁꯒ ꯕ꯭ꯂꯦꯁꯤꯡ ꯒꯦꯡꯃꯩ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 13 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯑꯥꯎꯇꯔꯗ NPPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯊꯥꯡꯃꯩꯂꯟ ꯀꯤꯞꯒꯦꯟ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯗ ꯊꯥꯡꯃꯩꯂꯟ ꯀꯤꯞꯒꯦꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯥꯎꯇꯔꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯣꯅꯥꯛ ꯁꯪꯃꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯦꯘꯥꯂꯌꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯀꯣꯅꯥꯛ ꯁꯪꯃꯥꯅ ꯉꯁꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗ अंगठा के संगमाबुना अनिसुबा टुरा कंस्टिट्युएंसी मिरेप ओइगनी अदुगा फरलैंड सीएस संगमाबुना वेस्ट गारो हिल्स डिस्ट्रिक्ट की सिलसिलत कंस्टिट्युएंसी मिरेप ओइगनी हाइना लाउथोक्रे अनिसुबा फेस की ओइना अथुबा मतमदा मिरेप सिंह लाउथोकनी हाइना फोंदोक्रे The Central Election Committee of the National People's Party had met and we have decided today that after receiving applications from Tura seat in Meghalaya and the outer Manipur seat in Manipur, the party in its first list has declared the names of 2 candidates, one for Tura, which is Kumari Agatha Kesangma, former minister and former MP and former MLA, will be contesting from Tura seat, and from the outer Manipur seat, Mr. Thangmalian Kipken, who is the president of the NPP in Manipur, 4-time MLA and former minister in government of Manipur, will be contesting from the outer Manipur seat. Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, Andrew Avenue, Imphal. For home delivery, kindly contact
9856003956 or 9856003957. Hainabale, miyoibagi athoibalandi, hakchang fana, nadi tana leibeduni. Pumnama asi oibada, sana khonabana, maruni. Karigi chingnari, adongi angang singi, career shamnabagidama. Lairik tamna tamna, pamjaba sport ki discipline amada, tambagi khudung chabas pizari. Seli changchang mena, icha sembagi, tangna phamu khudung chaba silawi. Inkhalakliba, nupi macha amadi nupa macha singidama. National amadi, international ki thakta, train torba course kayana, lamjing lamtang pigani. Kaubiraganu, Private Sports Academy, Guwahati. April ki tang tara mari dagi, section haujaragani. Form thazin bagi areba matam, April ki tang manga. For more details, please contact to the Managing Director. Private Sports Academy, Guwahati. Under the CV Singh School, Mirja, Guwahati. Lamjingba Jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi name na logzari. Nomaizing numitsu adomgi service ta leizari. Ngasimak lengsin birau Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Break ki matung na pau makata na pizari, Chief Minister Nongthombam Biren na lakliba Lok Sabha Mikhalgi mire poina na ba BJP ki ticket pina ba akhan na ba miyoy amata da support tawba laite. Chief Minister na ex-MLA Lokenda amadi Center na Retired Lieutenant General Konsam Himaloy da ticket piningi hairi ba wafam adu yumpham yawda ba wafam ni haina Chief Minister ki Personal Secretary Salam Rajen na thador pa chairwal amana sengdorakli. Thasigi tang tara humdaidagi Manipuri Human Rights Commission gi acting chairperson Khaidem Manina Luchingba team amana Moreda Leirakhiba adugi ngasi humni suba numit More Police Station da More Hospital amadi ICP ki phibam koina satuna yengsinkhre ngasigi ayuk pung nipan dagi commission asigi chairperson Khaidem Manina Luchingba kangbu aduna More Police Station da chatuna station asigi awatpa infrastructure sing kari karamba phibam da leidi haiduni yengsinki khongsat aduda Technopol district ki SP Bikramjit SDO Moregi L Dinesh Kumar ASP Robinson SDPO Binoy Saruk Yaki Commission Asina Police Station Asida Lairiba Ayogi Room Lockup Kitchen Barrack Ladies Barrack Sing Yang Sinki Hairiba Kongsat Adu Station Asigi Sak Thongpham Oiriba Kitchen Gi Phibam Aduki Matik Phibam Sokna Leiramba Thengnaki Amadi Toilet Matik Sadaba Sipoi Sing na Lairiba Barrack Sing Asigi Ka Sing Phibam Phatana Leiba Thengnaraki Station Asigi Fencing Wall Phibam Sokna Leiba Thengnaki Kongsat Asigi Matung Tarakpada More Hospital da Chatuna Hospital Asigi Phibam Sing Yengki Doctor Amadi staff sing yauna mifam ama pangthoktuna hospital asigi matangda wafam kya khanaki hospital asida maru oina delivery case lakpada gynecologist doctor leitabana yumthang nariba Myanmar tamu hospital tamna chatuna senpham kya changna angang unabagi khudakta darkar leiba blood pinabagi awaba leiba asida blood bank ama thambina ba haiki amadi x-ray technical amakhak leibana short ti ngakpigine suti sathiba matamda x-ray kapnabagi tamu tana chahi atli masida technical ani phawba thambina ba haiki tungda chairperson na Dr. Singh amadi miyamna pamliba demand sing asibada mari leinaba singda khangalagani haiduna thajaba thamki khongsat adugi makha tarakpo oina ICP da satuna Moreda leiriba nifumdoi suba air na sinduna human right ki matangda awareness program ama pangthokhi hairiba awareness program aduda commandant Dr. Chongtham Lieutenant Colonel Samnal Paul yauna tongan be air personnel samayang khairom na awareness asida saruk yaki
Lok Sabha Mikhal gi mangoinana security force na section thorang gi thabak kan khalakli Imphal East amadi West ki mafam kaya da ngasi su paksana thibu humba gi thabak sathakre Phamo han kaino amdaw ba Imphal East ki oina district asigi additional SP operation TH Krishna Tombi ki mityang makada Imphal East Commando amadi 15 AR gi combined team na ngasi nungthil yangang popi police station gi manung chanba Gwaltabi bazar da su combing operation chathaki numit yung ba matung pung ama dagi na pung ama makai Pauba chathaki ba operation aduda punna miyo yangkai rom masa masa gi saktak se puthok handona verification chathaki adumakpu thoidokpa mipha mipundi yaukhide Imphal West ki oina district asigi additional SP operation AG Sharma gi mityang makada deputy SP operation ahong sangbam tombana luchingba Imphal West commando bazar unina city police station gi manung chanba dharmasala ima kaithel amadi alugali gi akoi beda paksana thibo humba gi thabak sathaki numidang wairam pung 10 minute 10 dagi 5 minute 5 phauba chathaki ba operation aduda punna miyoi chamri ga humdra verification chathaki maduda masagi saktak se yaudaba miyoi 19 Makatana verification sathanabagi damak city police tasinaki Haukiba Mars ki ani amadi ahom gi lonaba ahingda Sikkim gi mafam amadagi asiba haksang oina phangkiba Phayang Sabal Lekai dagi angom ingo chagi misi gi matang da January ba yari poktuli hal dagi Thawbal mayum Fazal bulengak asina ehen ba mityang thamduna maral gi matung ina ahak pa chairak pidrabadi lakliba Mars ki kundagi Central Project Sing amadi Lok Sabha gi Mikhal boycott tawba yauna makhal makha kaya gi khongjang sangsilagani haina mihat asigi matangda sem khiba JSC gi convener ningthaujam Ramesh Kumar na phongdokre ngasi Phayang Bazar da chakpa Phayang semgat sagat balupna sinduna pangthokiba wakat mifam amada mahakna wafam asi haikibani mahakna makhataraduna karigumba JSC na hairiba wafam sing asi state lengakna thabakta onthoktrabadi maru oina railways construction gi thabak amadi Phayang SC gi polling number 16/28 amadi 16/32 animak Mikhal pangthokpada athingba thamgani haina makhatana haiki je Manipur sarkar da mamang da so nume humni gi Telain pibne adu su Manipur lengang karigum yam tahirkre hanuk so mo tangkun phau pijeri masida karigum tangkun sipaw nung da Manipur lengang karigum biraktre de koi hairiba khongjang sing asi sangjing ane aduga loinanam akoi yamna maroi badi Pradesh Subha Lok Sabha si gi boycott to sine koina hongji lepmi ba stand de ngasi nungthil pung anirom taba matamda kuntra humde suba Assam Rifles ki kangbuna Churasanpur police station gi manung chanba lungthulan village da thibo humgi thabak sathabada Hamar People's Convention Democratic ki maru oiba luchingba yauna lanmi taret masing yamlaba khulai singa konana fari hairi pharaba sing adudagi M4 rifle ama magazine ani maru chamaga tara AK56 rifles mari magazine truck nithoi Maru Chaniga Humpunitoi RS Canwood ahum yauna khulai kaya fangle pharaba miyoi sing adu makhoidagi phanglaba khulai sing aduga loinana Churachandpur police station da khusin nakre hairi Smart Society na imung manungi laita laira na maram oiduna mahai masing tamba phangdraba kungi mahiroi kunmaribu kun aduda laiba the vocational guide school da nauna ming chanduna mahai masing tamba phangan kre ngasi sangai thenda leiba the vocational guide school da pangthokhiba thoram aduda Smart Society gi secretary general oiribi narengbam dhanapati na phongdokhibada sangai thel khunda laita laira na maram oiduna tungi yumbi oigadaba mahiroi kaya mahi masing tambang amdana leire haibagi pau tabadagi society asina akhanaba mityeng thamduna khongthang asi lokhalakpani haiki Singing like Tambangam Daba, Adiki, Makatana, service at Lu Haiduna, Apoitaki, Matuna service at Matunda, Nasagi, Ladyba, Angan Singasi, Apoki Yangumatamda, Apoki, Pibam Sana Ledam Daba, like Su, Apoki, Tamgi Haragasu, Udum Sada Pibam Daleramba, Adiki Tambangam Daba, Sigumba, Angan Singasi, Apoina,
खंगसरगा ngasi lamdam asigi sangai telgi lebiri bai silinaw singi sigi leriba akogi yumthong khuding da salaga koina survey tawjaruba ngasai gi oja si taranjan amadi smart society ga kusam naraga almara koina tawjaruga matungda ngasai gi akogi chairman na akogi takpi gi bagi matungina ngasai gi leriba angang sing aduda akogi equation pina bagi damakta haibira bagi matungina ngasai gi akogi ngasi khongthang asi program asi chathaja ado ai sumaina angang ji sumaina laik tamanba aigi imung manungdagi mateng amata phangdraga sumaina aigi nupazu leigidre sahi phadri aduga sumaina khangowdana sumaina lakpaje isona tharakpani haina salaigu aina taramna okseri aduga ai hai ni hai leitna thagat sari hai buai je hai ga roshanjara Kibam sada bade mayam ma imai sabam mati pambi bade thagat hingai le tu harawe mayam mas ai khode pang ya mateng je he na pang bangan bi to imai agi ya koi je kai je Manipur State Kala Academy gi Lifetime Achievement Awardee Guru Sri Hizam Gaura Singabu ngasi Manipur Manohar Sai Sabana Sinduna Uripok Taurang Bam Lekai da leba Siri Siri Nitainenda Mahaprabhugi Mantapta Harauta Yamna Okre Tauram Aduga Mari Lenana MMS ki member singna Holy Isai Amasu Utki Mapaudam sembidabgi mayokta napet palidagi mapaudam phawbagi lambi hayeng nungthil pung taruk tagi hauna matam kaktana thingbagi khongjang sangsilagani haina mapaudam road chingtam action committee gi president W Ibom Chana ngasi paumi singa unaba amada haikre awat pana pik thalaba palace compound leba Siri Siri Bal Mukunda Dev Government Music College ki awat pa oja sing happy yu haina mari leinaba loisang amadi lengakta matam Sangna dagi haizaduna laklaba matung lengakna tabi duna vocal fluid tabla sitar amadi guitar gi award pa oja sing happy rakpagi damak Siri Siri Bal Mukunda Dev Government Music College Students Union gi General Secretary M Babli Debina thadorak pa cherol amana nungaiba amadi thagat pa phongdorakli College asgi oja sing gi lemhori ba award pa amadi atai award pa singsu athubada yengsin biduna mensin biu haina cherol asina makha tarakli Manipur Pradesh Trinamool Congress na Sinduna Nomagi Oiba Workers Singi Conference ngasi Imphal gi GM Hall da pangthokre Manipur gi AITC Observer Biswajit Dev na Workers Singi Conference atugi athoiba mithunglen oina saruk yakhi Manipur da ahan ba oina pangthokhiba Workers Singi Conference adu party asigi tokhai taraba party gi member amadi Workers Singi amuk hanna punsinna ba pandamda pangthokhibani thoram adu da wangang leduna AITC Manipur gi Observer Biswajit Dev na Manipur gi lairiba issue asigi warosin purake hairabadi parliament ta hana puthokduna wakat pa mathau tai maram aduna parliament ta aphaba mihut thagat pa haibasi tangai phade haiki To the common people of Manipur on behalf of All India Trinamool Congress and on behalf of Mamata Banerjee that please ensure that the candidates of All India Trinamool Congress are elected in the ensuing parliament election so that the Trinamool Congress can give you a better Manipur, a developed Manipur in all respect as it happened in Bengal since the last 7.5 years. Khetrigaon Kendra gi MLA N Indrajit na miyam gi mihut oirakpaki sahi ani surakpaki palan thoram ngasi pangthokre Thambal Khong Sabal Lekai da Laiba MLA gi yum da pangthokpa thoram aduda MLA N Indrajit BJP Khetrigaon Mandal gi President O Laxman BJP Imphal District ki President L Kamni BJP Manipur Pradesh ki spokesperson Professor S Diken General Secretary Nimbus Pradhan Singh Saruk Yakhi Khetrigaon Kendra gi tongan ba polling station kaya dagi lakpa miwai kiyana thoram aduda Saruk Yakhi sahi ani surakpaga mari leinana balloon thagatuna nungaiba phongdokhi thoram aduda laikhidraba imung ohum gi family gi awabada saruk yaba oina minute ama awaba phongdokhi Awang nongpok lamdamda ahanbo oina numit taret chupna chathakhiba angang singi free heart surgery camp ta punna angang mapan mai pakna layeng bangam khibagi harauba phongdokpagi thoram ama ngasi Sky Hospital da pangthokre Sky Hospital gi chief cardiologist Dr. L Samkishorna thamoida hobagi laina asi
ayambana angangsingda porkpadagi oirakpa makhalgi laina amani masi matam chana yenghorabadi normal person amu oina punsi nungsangna hingba yai awang nongpok lamdamda ahanbo oina asigumba kem ama taubana punna angang mapan gi punsi kan khiba haibasi Sky Hospital gi achauba mai pakpa amani haina makna makhatana haiki. Sky Hospital provides free children heart surgery for children. We also do various operations for the adult and also various interventional and cardiac procedures, including device closure of holes in the heart. If the hole in the heart present from the time of birth, if that is not too bad, if it is located in the proper position, they can also be closed without undergoing open heart surgery. Thaubal Kaithaldagi Roman Giloinabi Samom Ningol Oinam Ongbi Nganbi Atopa Maming Nanau Haiba Mioi as United National Liberation Front ki active cadre ni haina Kuntaruk Suba AR Amadi Manipur Police ki apunba Kangbu Amana Fare haina Thamlakli Bacherol asi Aranbani Nganbi Lup Asigi Sanglup Manipur People's Army ki Kumja Lisinganida Lauba BMT Fanglabatung the Masagi Anabana Maram Oirga Kumja Lisingani Amagi December Taratareta Lup Asidagi Pothahan Krabmioi Amani Mahak Hauzik Mayum Makai Panduna Micham Miam Amagi Punsi Leli Bamioi Amani Haina Unilab ki Publicity Director M Sakena Thador Pacherol Amana Hairakli Withdrawal slip Amadi check Yaudana transaction Tauba Yahan Gadoriba SBI Yono case Haiba SBI gi Anuba Kudong Chaba Asi Bharat ki Atai Mafamda Chatnaba Hawan Krabamatung Manipur University ki SBI branch da Sungasi Kudong Saba Asi Phangba Hawan Kre Anauba Kudong Chaba Asi Haudokpagi Thoramda Wangangludona Assistant General Manager Kamal Khana cloning or fraud of ATM card ka Mari Lainana Thokliba Huran Chinthi Asi Thingnaba Yono case ki Kudong Chaba Asi Phangan Bani Haiki. And thereafter at 3 now across the country ATMs, 16,000 ATMs are being inaugurated for Yono cash transactions. See how these Yono cash transactions came up was primarily to ensure curtailment or minimization or to avoid this cloning of ATM cards by the fraudsters or withdrawing the money. Nat ki oiba yausang thabal chongbagi thoramda yung palaba nupa amadi nupi yaubiganu haina Women Against Crime gi founder Robita Laimana Fongdokre wafam masi mahakna Kanchipur da leiba Women Against Crime gi office da pangthokpa pawgi mifam amada fongdokhibani Khalai ba khoi gi sa sing khoi sal inaw sing na chongi ba thabal je seng na kan yum pal ba nu pa sing na pai na ba na te ba sidai da adai mau ju yaw han bi gano ba mau du na lai sabi sa kan da mau khoi ma pam da saung na ga ngata ma yum pal ga halak ko smam lai di adagi muk yum pan ba mau ju thaban jong mam yaw du khangja da na pa khang sing na mu pai de adum problem mam thoi ba se la kan da di lai sabi oram dre lo roi ha ju je da bi mu lo bi de ba adai mu lai sabi du ju nu pi thi ba nu pa du na sen bi de adu kan da di pa khang oram dre khoi pi roi na ke sam tau bi de nu pa mem de je da bi mu lo bi de ba mam pa sung loi wa nei ba duna sumba mayam je khandok min na je ba adu bi da mak ta khoi nu khongdang je la khot pane ba habdi thabal lai ba je khoi gi lai sabi pa khang sing gi ma khoi gi kainon tong na ba yum pan na ba gi da mak ta di khangna na ba gi achau ba platform kaino ama khang ne ba jaga ama khang ne ba aduna yum pa la ba sing yaw bi ga nu khoi thaban jong ba sala ju lem na yeng ga lai biu khoi gi lai sabi na thabal chong bane na mayum dei thokla ga amam bada khoi nu pa unna ba si unna bi ga nu adagi nung sina ba nu pa na thaban chong ba dei kau thoga unna ra ga ijan mang han biram bai thok thokre adai mu nu pa jing na ju thabal mafam da khoi gi khara wa khan mi mana da bugum ba nu pim chang matan da sat pa uraga kau thoga ijan mang han la hundom ba su yaw re sum ba ji tau bi ga no ba sari set pi sing na khoi gi yeng ba da hek yam ot oi ba browse ka he na kot ba sang yam expose to ba ma si lipi ga no India gi mafam kayada cycle thoduna tongan ba pausel puduna lamdam asida amaga nungsi sanana leminaba amadi mayai kabani sadagi lapthokna na ba chatharak kraba Manipur macha cyclist Rohan Filemna mamang sahi lisingani tarani pan October 3 tagi hauduna service before self haiba thimda Pulwama da chathakhiba terrorist attack ta laikhidraba Indian Army singi imung manungda mateng
पांगनबगीदमक चथखिबा नाइटोम साइकिल रैली ngasi loisinkhre Jammu-dagi haukiba नाइटोम साइकिल खोंगचत अदुदा पंजाब हिमाचल प्रदेश चंडीगढ़ हरियाणा अमदी दिल्ली फाउदुना पुन्ना किलोमीटर 54 थौदुना खोंगचत अदु चतखिबनी पनबा याबदी रोहन फिल्मना ममांगदसु तोंगान तोंगानबा पाउजेल पुबा खोंगचत अहुम अमसु ममांगदा चतख्रबनी ngasi mahakpu Sarda University की कैंपस ता यूनिवर्सिटी असगी वाइस चांसलर GRC Reddy amadi Executive Director Prasanta Gupta yauna mahairoi singna taram okhi wangang ki basingna Rohanna lauriba thaudang thagat pa phongdokhi khongsat asigi matangda Tom TV News na Rohanna phongdorpo wafam khara ngasi dagina numit mapani gi mamangda March ki tang taruk tagi cycle ride ama tawjage bido ngasi akhoi keno da loishin jare Shara University da and thim je Pulwama attack ki moi gi mari leina na service before self na tawjabane sida khoi university dagi men support la ga ngasi ride se loishin jare duga felicitation je khoi gi Shara University gi makuk thong basingna sida tawira ga na keno tawre na mayam da support to wibagi na makta thagat chari na mayam da haijage na thank you so much amuka hanna break amatanga lauzari. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no. Khudong chaba kaya ma pizari. Aikoina phanganjari ba products sing di trucks, tippers, haulage, bus, amasung chainset ne. Documents ichang dana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamnana junction minari. Matik charba khutsu khulai amadi crane yauraba. Aikhoigi sport servicing van adongi damakta matham pungbada leijari. Bus sing yonbada natana school, college, universities, office ki dama contract basis da lobi bagi khudong chabasu thamjari. Amadi genuine lay parts singsu pangbigani. Adongi mai pakpana aikhoigi mai pakpana. Nongin Service, a multi-service provider. Yumthong khuding da service fanghanjari. Mobile application ki khuthang gisu online da order tawbagi khudong chaba leiraba. Pizariba service singdi. Electrical service, plumber, housekeeping service, breakfast, lunch and snacks service, painting service, welding service, photography and videography service, catering service, beauty service, interior design and construction, tutor service, security management, vehicle repairing service, e-taxi service, computer and printer repairing and installation service. Aikhoigi address Kaisampar Hodam Leirak opposite oil pump. For more details, please contact us at 76410-15632, 8787-455-896 or download our free mobile app Nongin Service from Google Play. Or visit our website www.nonginservice.com or mail us at nonginservice@gmail.com. Break की मतुंग पाव मखाता न पिजरी बहुजन समाज पार्टी की लुचिंगबी मायावती समाजवादी पार्टी की लुचिंगबा अखिलेश यादव अमसुंग राष्ट्रीय लोकदल की प्रेसिडेंट अजित सिंहाना Diobenda pangthokadaba mikhal gi rally amada punna phaminagadawri dal ahum gi alliance na Uttar Pradesh ta lising ni taramapan gi Lok Sabha mikhal gi oiba apunba campaign haudokna ba sem sari hairi lakliba April gi taretta Saharanpur gi Diobenda ihan hanba apunba gi rally pangthokani Uttar Pradesh ta Lok Sabha mikhal tangkak taret thokna pangthokani amadi ahan ba tangkak April taramathoy da pangthokani dal ahum gi alliance asina UPA gi chairperson Sonia Gandhi amasung Congress President Rahul Gandhi na haujik pairiba Raebareli amasung Amethi da makhoi gi merep amata thadokloi hairi electronic voting machine sing semdok semjin tauba Yahandanaba directive ama pass tawbiu haina opposition party kunma thoina thangalakpa plea amagi matungda Supreme Court na hiramasagi matangda election commission da notice ama thakre party sing asina lakliba Lok Sabha mikhal gi fol lauthokringai mangoina na paper trail tawduna chada yankhai votes sing tangai fadana verify tawba pami haiki New Zealand gi Central Christchurch da leiba Mox Anida
अफबा मखल की खुलाई पाइबे मियोई अमना माइकई खंगदना नोंमै कापगी थौदोक अमदा मियोई निफुग मापन सीखरे अदुगा निफु हेनबना असोक अपन नंगहनख्रे खुलाई पाइबे मियोई अदुना फेसबुक ता थौदोक अदु लाइव स्ट्रीमिंग तौखी थौदोक अदु ममित मगना उहौबा मियोई सिंगना हाई ऑल नूर मॉक्स ता मिलिटरी गी कैमोफ्लैग फिजोल सेट पा ऑटोमेटिक राइफल पाइबे मियोई अमा संगसिलक्तुना मियाम मरक्ता नोंमै पंकाप ता कापसन की न्यूजीलैंड पुलिस ना हाई थौदोक असिगा मरी लेना मियोई मरी फागतले अदुबु मखोई थौदोक अदुदा हक्थेंगना चेनरीब्रा चेनदब्रा हाइबसी हौजिक फावी ओइनदी खंगबा ngamdri पुलिस ना मियामदा मस्जिद सिंगदगे लापना लेनबा खंगनख्रे हाइरी हेगले पार्कता लेबा नोंमै कापकी थौदोक थोखिबा मस्जिद मयादगे पाखत्तुना चेनखिबा सिंगी मरक्ता बांग्लादेश क्रिकेट टीम गी सानरोय सिंगसु यावी हाइरी ngasi phongkiba pause singi moroiba pausing amuktang punna khangminasi Kanglei Paki Maira More border town the CCTV camera humdra kenduna session thorangi thabak lokot pahokre Mamit animak udraba roshan shakagi tengbangna layang badi mamit animak uduna mayum da hankre Ice Fishing Committee semduna pochagi mamal lepu maitei seng kejida lupa ni phuri thoi yore Pandam ओइदब कया ngang मियाम नम थाक तौरीबसे यादे हाइबा खंगनसी गोविंदास पेना सकलिंगे समरो योबा पोनी कन्नब सेम सारिंगै नोमो नोमोगी पोनी सिथरक्तुना मणिपुरी पोनी मुठिगदौरे नुपीसिंगना बैंक खुसमनरगा सेल हेल्प ग्रुप सेम मथौ ताई पाउजेल AITC ना नॉर्थ ईस्ट स्टेट सिंगदा सखोत थोरांगी दमक अखनब मियंग थमली बिशोरजित यावसंग थाबल चोंगबदा मयुम पालब नुपा अमदि नुपी याहोल गुमसी ए रोबिता Salai holding na Mahiroi Kumari lem laik tamhankre Maira paibi lup na phaglaba yu manghankre Aroibada moroiba pau among hana pizari Border town Moregi akoiba mafam singda lengakna lokholakpa section tharangi saruk amu oina high tech CCTV camera sing thamnana ba thaurang tawba hokre Laita Laira na maram oiduna khangu thakta mamit animak puba ngamdana lairakreba Laistram Rosan ngasi di lengak amadi miyam gi matengna mit animak puba phanguna Jenims tungoinaram laga mayum maikai pangkhre Malem gi miyamna akhanna ba mityeng thamdana World Kidney Day gi thoram pangthoklabasu lamdam asida di sahi amada miyoi nifurom kidney fail oiduna siri Amadi NPP gi state president oiriba Thangmilen Tipgen outer the mirap oigani haina official oina lauthokre ani suba phase ki oina athubada lauthorakadori Hozikiti Times of Manipur ne pizza banumidang gi pau matang soloisinjare mityang tabiri ba punamakpu amuka hana khurumjari